Siru bai oi ramali nang bu yang ning du na tai lai re
Sumhat yai poba amoba oh karamba misum naiwa poba no Sumhat yai poba amoba Linkraba lay polni Sigi hong narai Linkraba lay polni Sigi hong narai Nangi wahida Ngaurabini Nungsiba Aina nungsi jaba La 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 Aina koida jaba La 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 Aina nungsi jaba Aina koida jaba Nangi wahai kayana leihaure ngasidi thamoi nungda kawangamdana sontara thamoi them nambi awano ngai kayada tim nambi karigi ai bot latnari changena unsi se nangi changena unsi se nangi nangi wahai kayana nangi wahai kayana leihaure ngasidi thamoida kawangamdana thamoida kawangamdana thamoi se ngamde thêm jimba makol tok na kaplare ngasidi thamoi se ngamde thêm jimba makol tok na kaplare ngasidi Love krabinang
Tagachari hanana ngasi Diamond TV gi mangluru channel amohana hanjaralaga mayamda trial oina thengwa hingsida togol tawjari matega matang minute amani dang haijaba tare masigi dama tagachari mayam thengmada yawbiriba pano miyo yamusi amdarsu miyo tret thank you so much koigi mangluru channel tang taraga mapanda mangki channel do si tara mapanda amuk halaktuna mayamgi togol tawna namagi dama Diamond TV channel asi nauna amuk hayengdagi hanagumna hanagi thorom sing adamak sandok jagani marak asida Diamond TV Plus na thodang ama loramba channel asi shu hanagumna atai atai matam sing dum season nazarake ado maroi badi subscriber haijaba tare subscriber su hanadagi listing ama su hengalame aduga channel asi kaktuna ekhoi khutagi kare haijaba tare mangkidna leirurabado amuk hanjaraktana mayamgi thawgal tawba hojare so masi punumaksi mangdo biribinaw nuksirabinaw abungcha koi YouTube certified local YouTube customer support team hajabatare inaw sinam sembi badagi hariba channel asi hanjarakibani so hanana thagachari inawu aduga inauna sembi badagi haribase akoigi amuk hanna mayam to thogol toba phangjagadoribani so hanana thagachani na abungcha salam longjam ngapi na abungcha longjam adaga akoigi nausina mateng pangbi badagi haitare matam changna hunabigi channel punamak video punamak muthalam ki adaga monetization kaktat piram ki kudong chadaba kaya mayong naki dawi now sige mateng dagi channel se mo na fangjare so thank you so much abungcha na wano hunabi badagi haitare so mayam YouTube ki problem lak matamda abungcha tanabiu top sifai dagi ibung nuksira bai now sina sembi bani aduga top sifai dagi abungcha longjam na kan bigi bani haitare haigi segi damakta hanana thagachari abungcha thank you so much abungcha na nalamdrabadi so kanana khangba aigi punchida amuhana so koina wana chahi kya changna sangwa chakiba thank you so much abungcha do miyamna problem hek lakpu matamda YouTube ki problem lakpu miyamna share to video matekse aduga inauna tawribasida Now number combining valers so kodi lobiyo problem lak matamda aduga hiram khudimaki YouTube ki problem lak matamda tana biu hajabatar hiram khudima sil loinamak mi punamak sin master oide aduga koina khangdaba kaya bangchana khangbalai so ma YouTube ki policy mayam rules mayam lebani na haitar so hanagi channel su 72,000 yohun biba lepak miyamna hanana thagachari aduga sigi hena baba oinana bakoi honaminasi hanagumna miyamgi damak honajarake aduga YouTube ki any problem lakpu matamda tanabiu inaw abungcha longjam top sifai digi inawsi adu khoji phawda manipur da phawba leba YouTube channel 40 gi mathakta inawsina kan ghrabani inaw sigi tobimal punchi chuba kauzeroi aduga thagachari inaw abungcha longjam aduga inaw nengonda thajaba pikiba yamba soidana ina kan mangam ni kem to wabiru non adu inaw na hairaga so ai pan yam thajagi de loire dana chahi mari manga honajarakpa 2011 dagi hangaga season narkiba loire amukhana makokte hodorabani wajakibni haitar tang 38 ni numit ado ahing chuba tum khidaban tang semok tang 38 ahing sidane ina mut khiba numit adogi amuk hinghalalini haitar so thank you so much masi matung nomu yengminers kari torokpa kari thengnaba so thengnaba tabani aduga channel si mateng dagi masidagi lakpa revenue singna koina punamak honajaramani aduna revenue de amata laktre hojekti zero da leirasu
ꯃꯀꯣꯛꯇꯒꯤ ꯍꯧꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯅꯍꯥꯟ ꯃꯈꯩ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯇꯥꯕꯤꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯥꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤꯅ ꯉꯁꯤꯒꯤ 717 ꯗꯨꯅ ꯃꯗꯨ ꯐꯥꯎꯕꯅ ꯑꯃꯨꯛ ꯂꯩꯔꯅꯤ 614 दगी 717 फाउबना डायमंड टीवी प्लस की चैनल तो दमक यावरनी अदो चैनल असिमक मैम सब्सक्राइब अनिमक तौबिरकांद दमक ताबियो अदुगा अमदुना चैनल दुना खोइन लाइव थारकपगुम्बा तोंगा तोंगा थोरम सिंग तरकपदा सीजन नजरके अदुगा यामबदी हानगी खोइन होनजब चैनल से मैम सरुक याबिरो हाइदना लेफा मैम द नोलुक जरी पनुमकु खुरुम जरी Nang tani